First of all, the EPAC TV News welcome. Israel की माइकैदगी Gaza City अनक मफमसिंगदा यामना चावना बोम थादबगी थोदोकसिंग अदुना मरम ओइदुना पैलेस्टाइन इमुंग कया अमा मफम मदु थादोक्तुनी यामना कन्न सेनरी हाइर मरक असिदा इजराइल मसासिंग हमास मिलिटेंटसिंग फाजिलिब होस्टेसिंग अदु थादोरनबा अमदी Gaza दा चथरिब लाल असि लोइसिननबा लेबाक्सिन बतुंग अकनब प्रोटेस्ट चथखरे Gaza City दा लेबा पैलेस्टाइन सिंग फोंदोरपगी मतुंग इना ngarang numidang amadi ngasi ayu anganbada city adugi nongpok thangba saruk oiriba sabra sejia amasung tufa yauna awang thangba town oiriba jabelia da bom kaya nongtaktagi thadrakpada natana tengsing nasu numai kapsinbagi thabak lepkide makhoi na leiba yumsing adu bom sing adu hanba adu yamna toina thokhalamduna yuar habani haina makhoi ni donare Israel gi maikedagi Palestine masa sing adu makhoi gi mayum thadoktun chatkhinaba kihanba amasu yawre haina mafam maduda leiba mioi kana phongdoknari Israel military maikedagi phongdorakpada makhoina chatakib strike sing adu militant sing sijinaba tunnel sing amadi khulai sing paifam sing adu thugaina na chatakiba attack ni amaromda mafam maduda leiba mioi sing na misam taba yum sing da makhoibu mayum thadokna na chatrak attack ni haina maral sirikle ngarang kha thangba Gaza gi nasir hospital da Israel chatakib strike da omi yauna mioi kunchi bi yawkraban adu atopa mioi 30 ni yam sathina sokpasu yawkiban nakalla maromda Israel na fazili hostage adu Hamas militants sing athubu matamna thadoroktuna Gaza City da hoji chathari ba sei ani sujiklaba lalasi losinana ba mioi kayana nomagi oiba protest kan chathagre loina na mioi lakh kun henbana Gaza City gi masing yamda ba miyam mayim thadukna ba hawgri haina pawasina hairi Gaza gi chahi ani fajilaklaba lalasi da sana thakna ba polam sing marang kaina phangdabana maram oiraga si kiba mi gi masing pikliba angang chamaga 37 lom yauna punna miyo chahung sum ahum sugre Gaza Health Ministry gi maiketi gi phongdora kibada Hamas amadi Israel ani gi markta soknari akan balala sida hauji phobagi manungda Israel gi lanmi sing Palestine masa lising humphuni thoi chanipan trama palom hetkre loina na asuk apan gi masingna punna lakh amaga lising yang khaini pan satruk kunma palom henkre haire aduba hauji sum Gaza gi lan losin bagi mami amat uba phangdri Gaza gi landa Israel yam chauna chana thaknaba problem sing phanghandabani hairiba du aranbani haina Israel gi Prime Minister Benjamin Netanyahu di phudukle adubu Israel na Gaza gi lambi punamak thingjinduna leiribani haina su pawgi sources sin makhatar nakalam romda China da lakiba September 3 da pangthokadoriba military parade ki mangoinana batan amakhak namduna US puthuai bangam khulai kaya China na utkre hair military parade ki mangoinana China na matamga chunrab langi khuchu khulai missile air defense system amadi paksan manghan takan mangam khulai kaya puthorakhibani hair ningsing bayabadi sahi khudingi military parade China na pangthok tun la ibasi malem da thokhiba ani subulanjau Japan gi khutta China na maiti khibanu mi adubu ningsing duna pangthok tun lakhibani handak China da pangthok liba military parade asi marphurak suba thorum amani hair Bloomberg ki report asi gi matum ina satellite image dagi phangba data da handak pangthok kadoriba military parade asida China amukta maliam utkidriba langi khuchu khulai advance oiraba kaya utnanaba thorang paikhat kare haina phondoknari September gi tang 3 da pangthok kadoriba military parade asida anti-ship missile fighter drone air defense system hypersonic system cutting edge technology top cruise missile amadi nuclear khulai pubangamba missile kaya sing exhibition token military parade asida utkadoriba khuchu khulai sing asi matangga chunrab advance oiraba khulai ngaktan China na military parade tamthirab America bu batan amakhak namlaga paksam manghan takhan mangam khulai puthora kre haiba tabadagi Donald Trump amadi atai lusing basing khamthena pakatpaga loinana tension da leina rakre haire nuclear bomb thataba amadi kilometer lising 15 rom sana kapangamba DF-41 intercontinental missile singsu yawi haina brambak ki report asina makhatan phongdukle atopa pawamana Malem gi matik mayai leiraba miyo kayana masaga masak chap manaba miyo singu security gi damakta double body on sijinaduna thawai hingna bu hotna ki haibasi ngasi su adumuk miyam ngang adum lakiban wafam asi handak amuk Ukraine da yauna malem gi leibak kaya da no hona akan mamung ngang saknari Alaska da America gi president Donald Trump unaki Russia gi president Vladimir Putin asengba Putin nate double body na haidon social media da viral oirakre Donald Trump ga unakiba adudi Putin gi makhong linik pag loina na mahaki sajat lam chatta yamna chawna khena ba kaya uke maduna maram oiraga Donald Trump ga unakiba Putin Russia gi asengwa president Vladimir Putin natti hana phongdora kiban
Malayam gi puwai hanggan na yengluba matam da Soviet Union gi dictatorship Joseph Stalin ani suba Malayam gi lanjau da maming yamna leikiba British ki commander Bernard Montgomery ani suba Maharani Elizabeth Iraq ki hana gi president Saddam Hussein Cuba revolution da aso bolusin am oikiba leibak asigi president oikiba Fidel Castro na singwa miyoi singna yekna ba miyoi singna satrak attack sing amadi lalong sing dagi ngakthok ngamna ba makhoi masak chap manaba miyoi kaya training pidun sirin ki hairi haudik sum maleng bil chingba kaya na masagi thawai kan ngamna na gi dmakta chap manaba miyoi sing sirin ramgani haiba gi chingne ba chawna lei masigi mayek lara ba khudam haiba bu sahi humdrani to suraba Russia gi president su mahak masak chap manaba miyoi sirin ramba yai haina maikai kaya dagi phongdoknari sahi humdrani to suraba Vladimir Putin ngachi chu mahak ki punchi da malem gi myamna khangdaba secret kaya amasu leidi haina paw gi source sin makhata paw sigi sarok oina Manipuri oibo wafam khara update tawjage Manipur da tholiba kanup gi hana sunaba asiga mari leinana Independent People's Tribunal on Ongoing Ethnic Conflict in Manipur haina mingthon ba report ama phonglakhiba du khutakta withdraw tawbaga loina miyam da ngakpi na ba haijagadabani haina khangan khare Inner Manipur Parliamentary Constituency ki MP Dr. Angomcha Bimul Akoi Jamna People's Union for Civil Liberties PUCL ki President Kavita Srivastava da thakhiba sirul amada hai Manipur da ingta papium handil hanbaga loinana mipum kudimakta achumba wayel panghanabagi pandamda PUCL na phonghiba report adu withdraw tawbaga loinana miyam da ngakpi na ba haijabagi tangai phataba lei MP Bimul thakhiba sirul aduna hai mising yambani hairiba Hindu laining chatpa maitai puruk miyosingna Union Home Minister Amit Shah ga yasin naraga mising yamdaba Christian laining chatpa tribal singda attack chathanaba thorang tawgi haibu wafam adu yumpham yaudabani Maitai singna BJP natraga Amit Shah ga karing wafam amata da yasinaba prokhiba wafam leite Nongthombam Biren Luching State Lengak da Kuki Purki Cabinet Minister kaya yauki haiba ningsingkham thoi Maitai amasung BJP Amit Shah gi marak da yasinaba prokhiba gi wafam leite haiba punamana khangnaribani Suspension of Operation Su Agreement ki makha da Kuki Kulai paiba singna BJP Amit Shah ga hiram kharadi yasinaba prokhiba gi wafam di miyamna ngangna bulai Mikhal mamang da BJP na luching ba lengakna Su group sing da lupa kro kaya marum thate gi haiba gi matang da PUCL gi investigator sing na tijin ki ba leibra haibu wahangsu MPB mol gi siol da hangli haire hiram ma sigi matang da Imphal da numit khuding phong liba pauchi am oiriba Naharol Thodang gi editorial kalam da kari hairi haibu di yengminasi State asida tholiba kanu ki irang karam matam da loisindun ingba tapalambi handil kadagi haina khandaring serakta handakta People Union for Civil Liberties PUCL phonghiba Independence People Tribunal gi report ama phongkhib aduna amuk hena kuki amadi maitai andi gi markta kanup ki irang tholak lamba sillabra haibi wafam chawna thorna PUCL gi phongkhib Independent People Tribunal gi report adu nakal namati yengba adum report amani hainari report adu da kuki singna maitai singi mathakta karam landa ba horaki kari damakta maitai singi mathakta kuki singna landa ra ibano yamna minungsi haitaba mongda kuki khulai paiba sing yauna achumgi kambu singna Surachampur thangnariba Torbung Bangla tamna sangchillaktuna yum kai kaya mai thaba tanatana mi kaya yum da so apan asiana nanghan khibagi wafam report adu da pande kuki singna namna khunda ba mori da mising yamjada ba maitai sing yum kai kaya mai thaduna thugaiba Kangpokpi district ki manung chana leiba chingkhong chingya da khundari ba maitai singi mathakta nongmai paidun landarak pa yum kai kaya mai thaba Imphal East amasung West ki chingkhong chingya kaya da khundari ba maitai singi yum kai kaya mai thaba amadi thugaiba Bishnupur district Kaksing district chingkhong chingya da khundari ba maitai singi yum kai kaya manghan takhan ba mihat mipum kaya chatakiba adum bagi report Independent People Tribunal gi report adu da pande kuki singna terrorist ki saklon lawraga tampak kilam da kum tharlaga Bishnupur district ki kokta da yum da tumdun leijaba ba masabu tamthina hatkiba Bishnupur district ki water supply da thabak tawdun leijaba miyoi kuki singna tamthina hatkiba napeta singchan ma tatkiba imung amaga miyoi mari tamthina hatkiba mai tamjariba mahiroi ani hemjin amadi linthoi nganbibu phaduna pustin khak hatok pikiba jiribam da angang ahum yaunu nupi taruk tamthina hatkiba asigma thodosing asidi hairi report adu da pande kuki haiba phurup asi terrorist ki saktam lawra terrorism ki thabak tawi haibasi Bharat lengan khanglabasu inong nong semliba People's Union for Civil Liberties asinadi khanglamdre PUCL hairiba asidi kuki singna finance tawraga semba union ama oin uhalle Union asigi report tam maitai singna lalhoba maitai singi kangnupna irang sagat po oin uhalle kuki singna tawkiba phattaba thabak sing adudi makhogi report aduda amata pande
ꯍꯧꯖꯤꯛꯇꯤ PUCLꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯜꯂꯦ PUCLꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯁꯦꯝꯕꯗ ꯔꯤꯇꯥꯌꯔ ꯖꯁꯇꯤꯁ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯖꯁꯇꯤꯁ ꯑꯃ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯨꯝꯕ ꯋꯥꯈꯜꯒꯤ ꯃꯤꯠꯌꯦꯡ ꯇꯉꯥꯏꯐꯗꯕ ꯂꯩ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯄꯤꯅꯤꯌꯟ ꯂꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨ ꯐꯣꯡꯂꯝꯕ ꯇꯥꯔꯒꯗꯤ ꯄꯤꯄꯜ ꯌꯨꯅꯤꯌꯟ ꯐꯣꯔ ꯁꯤꯚꯤꯜ ꯂꯤꯕꯔꯇꯤꯁ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯑꯗꯨꯝꯕ ꯌꯨꯅꯤꯌꯟ ꯑꯃ ꯑꯣꯏꯅ ꯂꯣꯡꯗꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯋꯥꯟ ꯁꯥꯏꯗꯦꯠ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯐꯣꯡꯂꯛꯂꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯐꯝ ꯊꯣꯛꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛꯅ PUCLꯒꯤ ꯃꯊꯛꯇ ꯀꯦꯁ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒ ꯂꯣꯏꯅꯅ FIR ꯄꯜꯍꯟꯒꯗꯕꯅꯤ ꯃꯁꯤ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯣꯟꯅ ꯍꯤꯡꯕ ꯐꯨꯔꯨꯞ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯒꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅꯁꯨ ꯃꯦ 3ꯗꯒꯤ ꯊꯣꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯅꯥꯈꯩ ꯁꯦꯡꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯐꯝ ꯊꯣꯛꯏ ꯏꯁꯥ ꯏꯁꯥꯒꯤ ꯑꯣꯏꯕ ꯔꯥꯖꯅꯤꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯆꯨꯝꯂꯣꯏ ꯏꯁꯤꯡꯅ ꯏꯁꯤꯡ ꯊꯥꯎꯅ ꯊꯥꯎ ꯍꯥꯏꯅ ꯈꯩꯗꯣꯛꯄ ꯆꯨꯝꯂꯦ ꯀꯪꯒ꯭ꯔꯦꯁꯁꯨ ꯑꯣꯏꯔꯣ BJPꯕꯨ ꯑꯣꯏꯔꯣ NPPꯕꯨ ꯑꯣꯏꯔꯣ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯥꯈꯩ ꯁꯦꯡꯅ ꯊꯣꯛꯂꯛꯄ ꯆꯨꯝꯂꯦ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯄꯣꯂꯤꯇꯤꯛꯁ ꯇꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯅꯕ ꯄꯣꯂꯤꯇꯤꯛꯁ ꯇꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯋꯥꯍꯪ ꯑꯁꯤꯅꯤ ꯃꯤꯌꯥꯝꯒꯤ ꯍꯪꯂꯤꯕ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯅ ꯅꯥꯈꯩ ꯁꯦꯡꯕ ꯁꯦꯡꯗꯕ ꯅꯥꯏꯗꯅ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯒꯗꯒꯦ ꯑꯃꯗꯤ ꯂꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯗꯅ ꯉꯁꯤ ꯐꯥꯎꯕ ꯊꯝꯂꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟꯊꯨꯝ ꯈꯨꯗꯤꯡꯃꯛ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯤꯕ ꯔꯥꯖꯅꯤꯇꯤ ꯇꯧꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯅ ꯇꯧꯔꯤꯕ ꯔꯥꯖꯅꯤꯇꯤ ꯑꯁꯤꯗꯤ ꯃꯈꯣꯏ ꯃꯁꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯂꯦꯞꯁꯤꯟꯅꯕ ꯅꯨꯄꯤ ꯑꯉꯥꯡ ꯅꯨꯡꯉꯥꯏꯅꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯅꯨꯡꯉꯥꯏꯍꯟꯅꯕ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯑꯣꯏꯅ ꯊꯣꯛꯂꯦ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯃꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯅ ꯌꯥꯝꯅ ꯅꯥꯈꯩ ꯁꯦꯡꯗꯕ ꯄꯣꯂꯤꯇꯤꯛꯁ ꯇꯧꯅꯕꯗꯒꯤꯗꯤ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ BJPꯒꯤ MLA 3ꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯔꯛꯄ BJPꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ ꯐꯪꯈꯤꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯁꯟꯁꯤꯡꯗꯁꯨ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯔꯤꯕ MLA 10ꯒꯤ ꯃꯊꯛꯇ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤ ꯐꯥꯎꯕ ꯈꯟꯅꯕ ꯉꯝꯗꯦ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯋꯥꯔꯦꯞ ꯂꯧꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯂꯧꯒꯗꯕ ꯋꯥꯔꯦꯞꯅꯤ ꯂꯣ ꯃꯦꯀꯔꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯤꯔꯕ ꯃꯇꯝꯗ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯕ ꯍꯥꯏꯕꯁꯤ ꯂꯣ ꯃꯦꯀꯔꯁꯤꯡꯒꯤ ꯃꯊꯧꯅꯤ ꯉꯁꯤꯗꯤ ꯂꯣ ꯃꯦꯀꯔ ꯈꯨꯗꯤꯡꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯃꯨꯟꯅꯕꯗ ꯉꯥꯎꯗꯨꯅ ꯆꯠꯅꯔꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯉꯥꯛ ꯂꯩꯍꯜꯂꯤꯕ ꯑꯁꯤꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA 60ꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯍꯨꯠꯁꯤꯡꯅ ꯂꯩꯉꯥꯛ ꯁꯦꯝꯕꯗꯒꯤ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤꯕꯅꯤ PUCLꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ MLA ꯑꯃꯠꯇ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯖꯕ ꯉꯝꯖꯗꯦ ꯁꯨꯞꯅꯇꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯣꯏꯔꯤꯕ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯈꯛꯇꯅ ꯊꯧꯅꯥ ꯐꯅ ꯊꯣꯔꯛꯇꯨꯅ PUCLꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯕꯨ ꯁꯤꯡꯅꯕ ꯈꯛꯇꯅꯤ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯝꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯂꯤ ꯑꯁꯨꯛ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯂꯨꯕꯒꯤ ꯃꯍꯩ ꯉꯁꯤꯗꯤ ꯐꯪꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯏꯝꯐꯥꯜꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯣꯡꯂꯤꯕ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯔꯝꯗ ꯐꯣꯡꯂꯛꯈꯤꯕꯅꯤ